Kuki militant group singi su agreement makhatana satna handana wa Thadou inpi Manipura lengak takshilakli. Kuki militant group singa satna riba suspension of operations su agreement kudutagi satna danaba demand tawduna Thadou inpi Manipur gi makai digi sena kuntraga manga panwa memorandum ama India lenga amadi Manipur amasum Assam lengak ta pisinkri. Thadou inpi Manipur gi memorandum aduda Thadou community asi masagi identity leizaba maning makhatam ethnic group amani. Thadou community Kuki nati amadi Kuki gi makhada leite habu wap mek singa thamli. Ing tapa khunayam oina ning singba thoktraba matam digi leijaraki Thadou tribal community gi ing tapa punsi mahing asi kumza ing lisinga magasamapan ko humdra gi paring gi angan masarukta radical Kuki supremacy ideology na asabu singna bama oirakhi amadi kumza English nga magasamapan ga marfu gi paring gi atheng masarukta Kuki militants gi ehou lakpadi gi amuke hena Thadou community gi phibamasi sokchulakhi ari colonial construct am oiriba Kuki haiba tamasi Manipur amasum Assam da laribi yellow mission ama sakhangde amasum accept tawde Myanmar subscribe yang kai go humdo yauna leiba sin ethnic group ki manung da Thadou si masage ethnic census population code leiba indigenous ethnic group ama oina recognize tawba community amane adobo Kuki di ethnic group ama oina recognize tawde amadi makoi gi weba puari leba adu leiti habu wafam memorandum adu pali memorandum adu makha tarduna Kuki group singa satna riba suspension of operations through agreement si mapung phana pheloire agreement si Kuki militants in ahen sakti piduna Thadou miyam ki mathakta criminal activities sing sathanabo onthokle agreement si na makoi bungak sienduna kankhatuna parallel government amagum makoi da tawningba tawhali Kuki supremacy na Thadou gi mathakta cultural genocide sataduna Thadou gi identity bu manghanana bo honari Kuki supremacist network asida Kuki subgroup sing CSO sing Kuki INPS KSO Kuki search maru oina Kuki Christian Council amasum Kuki worship service yauduna makoina aronba campaign sing sathari haidi Kuki militant sing asina democratic process bu masak thianduna paksana mikhal aranba thawong sing boot capturing voter intimidation amasum force block voting sathaduna Thadou amadi atai community singi bot thadabi hak sing matuna lakti makhoina miyam gi sakot thorangi thadarak Chenpham sinam haduna leiri amadi cross border terrorism gi thawong sing chathari su agreement asina popi thapa amadi drug trafficking gi thabak sing kadhale Manipur si drug ki makol amo ehanduna atopa golden triangle ama semgana ba honari hanis pongtokli hauki basai kya asida su agreement asina peace amadi stability purakpagi mo terrorist activities in criminal political amasum secessionist agenda ama oina onthoktuna lairi agreement asigi marumna Thadou community gi mathakta leptana hingsa gi thawong sing sathari amadi mikhal da aranwa thawong kya phong sathari maram asina athuba matamda center lengana Kuki group singa tawnari ba su agreement asi tokadabane hanasu prime minister Narendra Modi home minister Amit Shah Manipur gi governor Ajay Kumar Bala amasum Assam gi minister Himanta Biswa Sharma da takshili memorandum adugi copy Ministry of Home Affairs MSA gi Northeast in charge eki Mr Intelligence Bureau IB gi director Tapan Deka amadi atai ministry sigi mari lenabo official sing suspicion ki hari tribal girls hostel da laishaliba paramilitary forcing lautokadabani TYCM Imphal gi all ambuland leba tribal girls hostel laishaliba paramilitary force kudakta lautoknaba mari lenaba authorities sing direction PPU haina tribal youth council Manipur TYCM amasum TYCM gi women's and child wing Manipur state commission for scheduled tribe MSCST da ngasi chiro lama pidun wakatri TYCM na Thadou Kasiola madaki wapum asi pungtolo duna council asigi student and education affairs department amasum women and child wing na all ambuland lariba tribal girls hostel da media gi miyoi single oinana August kungani pan yengsin madu hostel si paramilitary force na loinamak laisingduna leiramba thinaki Manipur lariba tribal girls singi mahima sing tamara kudong sana bahaiduna tribal affairs and hills department government of Manipur na hostel si sakhi bane dubo hostel building asi paramilitary forcing thamjanba sina hostel asi leibi gi atra thuanre tawriba mong asi Manipur gi tribal mairoi singi hakmat pane hostel asi security force thamjin grabana Manipur gi arapa mapam singdagi Imphal la leirik tamdiba tribal mairoi na pi masakaya
lau singu tawrag hingjaba mama mapasingna paisa tingna yamna wana asanba yumsingda thamduna mahi tamhali asiguma phibam asida imphal la leiba amata ngairaba tribal nupi masasinga hostel la leiba paramilitary forcing setan khina ba council asigi makedi gi ayiba sirolama ngasi governor ji kumar balada pisingkhre sirola dugi copy sing manipur gi security advisor chief secretary additional chief secretary tribal affairs commissioner home department dgp amasum tribal affairs and hills department director su pishin khena paust makhatana phungdorakli punsida mangalama piram haibisu khwaidigi saubu dani kanaguma miyo ama lekhidabada matamda mahaki mit adubu mit uba phangdraba miyo anidagi tadana uhanba ngamba kaknatana hinghauriba singi punsida mangal piba piram haibisi khwai mahi saubu thaba amani haina dc smb dy sno SOTTO Dr. Sogeta Devi Fongdorakli. Haribu wafam singarang Manipur State Eye Bank National Program for Control of Bloodness and Visuals implements National Health Mission Manipur Medicals Directorate Lampelamadi Association with Developments Organization Thangmaiban DORTIS Punuk Samada Thangmaiban Thau Ground Pangtokiba Nomigova Eye Donation Plaguing and Pre-Eye Screening Camp Gamadi Lena Fungtokibane Miyoi Kuzo Kern Nisa Karbar Tawudigi Ketrigao AC Masaktiali. Lady Lesu Havana Mapungpana Lady Ketrigao AC Miyoi Kuzo Kern Maya Gavadrak Lalon Bigi Tabaktobi Watokaya, Toina Lakpasina, Kendra Siki Masaktiali, Haina Ketrigao AC MLA Sheikh Nurul Hassan Pongokre. Haribo Apamas Ketrigao AC Manusana Laiba, Religion School Mutav Kiwena, Ato Ehen Tarakraba Mahiru Sing Opagi Thoram among us, Maislis E. Musakara Manipur National Pangtokibani Ketri Mele Kaidaliba ABA Complex Community Hall Pangtokiba Thoramadu Mari Lena Mana Makatana Hai Maite Pangal Pruki Angang Mairui Singbo Apabalambida Lamsimbada Alim Olema Sing Asobut Dang Lori Basiki Mata Mama Mapa Bising Ahen Mamiang Sangmamatamori Magna Hai Lamdamasiki Yellow Prup Ama Oidiva Maite Pangalasi Lamdamasiki Apunba Population Gisada Mapanori Islam Lining Bu Horak Livanaha Mahiro Sing the Takpitan Bibagalona, Apabalambida Lamzing Bada, Alim Olema Sing the Sound Todang Lori Basi Matakta, Mayaka, but Sinjak Ting Bada, Maying Sangmatam Oire, Maki Makedigiso, Marsalis E. Musakara, Manipur Gitabak Toron, Awarapa Lady Pangbia Bamating Pang and Henapuntoki. Election Pang talk to the Grand Pansaki Tavaks in Kumang Section and Abohonasi. Manipur BJP na lengak lining ay matamda constitution na PDB ek kaya violate tawduna panchayat election tawduna nominate hapsinduna thamlambado hojikti court ki athangamana panchayat election thataru ki manungna tawgadabani haina pirakpasina nauna afaba mihut sing khanduna gram panchayat ki thabak sing khumang section bangamlagani haina lamsang AC ki MLA Sorak Khabam Rajena phungdokre balance authority committee loker BCL Nasunduna Beles number 75 Lukier Akoi with Usra Tabaki Thormamaga, Marilena Wapam Sipungokibani. MLA Namakata Haki with the Manipur BJP in Langak fighting him Matamda, Constitution Ekia Violet Toduna, Grand Pansai Karakraba elected members in Gimatam Lokra Pawa, say any puzzle of election, Matam Sana Pangtopi Mahuta, nominate Haptuna Tabakibani. Ado Tataru Kudingi Singaba nominated the Sindana Towing with the Toduna Lakibani. Handak the Inauno Kona Tataru Pawgi Manunda Pansaki Anova nominate Kanbamadi, Tataruki Manunda Pansaki election Pangtonaba Kangalakiba Ashina, Gram Pansaki Weva Tabutorum Sinkaya Pekat Pangamani, Nauna Kangadoriba nominating Miam Yaba Puna, Saminanaba Yaba, Miri Kanduna, Kunza Singashibu, Sakot Nava Honasi. Mana Makatara Dunhai, Malem Gioina, Aying Asagi Kal Kairakli Basitiki Kandanabamadi, Lamda Masuki Mahosagi Kal Kahandanaba, Kongtam Oina, Opal Kat Hazin Baknatana Lady but Make Shungioina, Lakadori Betungi Mirol Singitama, Sports Summary Education Sector Singhena Sakonaba, Honabiki Tangai for the Valaki. Usara Tabaki Toramadu Lamsang A Shiki MLA Sorakhabam Razen, Forest Conservators, Government of Sikkim and Zaswan. IFS Central Forest Division Manipur Deputy Commissioner Bikram Nadi, IFS Village Committee Loker President Pebam Ibohol Saruyaki Madi, Kulgi Miam Usarakia Takian Su Paus the Makatan Fongdorakli, Tentanasum the Mam Tamzaram Gate to Hosco in the Miam Paus, Matan Solution Jaragamas Makataba no Babde, Miam Punanga Mina Sentinel Siki Makeri Mam from the Makatana Tamzari.